popular government semani ngau dan Delhi da koi chatan tawre adu agai na chigi matang ji ju Delhi sal na kai gi san kamde tang kunwa thoi da sumai thoi nongan baga governor da haiba ngamo chango kunma thoi da kuni thoi da ngasi kulum da India ki prime minister da kai no to ise home minister da salaga moi MLA tarakun chalaga sumai na nade lai khidrba Isai nausi Rishikanta si makoigi khwaidagi naknaba imung manung mari mata oiramagadi MLA sing si tuminna leiba ngamgadraba adudi natabida makoina makoigi hauji phau da chawthok naige May 3, 2020 ga 3 daina ngasi phauba siriba soiba mayum la janariba sigi singsi MLA minister simsir amatagi imung manung mari mata oibe yaudi haibado masina adui oibeiraba ngasi makoina seriously logdabase aduna makoina tominna sida leithuaga chumnagi statement ama khabar da condemn towi ga ina hairaga tuminna khut punjalaga jumda phamaga leibana di yaba nateba ngong sanction ga damne ba governor gi bangloda rajbhavanda Delhi da prime minister office nga kaino no tawje ekhoi phagira sanari je amangna Assam ki kainogi matung da haire kani Bihar ki election matung da government semgo nemuk tawre amangna adui tawre amangna hojik Assam ki mangai lere Assam da Guwahati da muko Delhi da muko question jana ekhoi chi mi ro na tragana mi man ba jibara ekhoi da noina tito shi karino haina adugi gas samadi lebi yu kai dorge ne adu Manipur praja so ekhoi Manipur praja na ne chap chaba para tambi rakte aduna Manipur praja bu usitta bane hello Manipur praja se ngai ki da makta ekhoi MLA singna khupai sen gi type ta MLA khana Manipur praja si section khram na magi worker mai worker ina tham gi bana ne MLA sing da kaim bo haibang am handa bra madugi policy ma tawra bra haina khanda bangam moy Manipur praja ekhoi sum pangjar ga lei bagi arthati leite na khale Manipur praja si ai gi kendra gi MLA oi kera ma taw kera madu tukthoga Manipur kandaya di haiba lakpa targadi sigi thawdok sidi hanagi irang manung yang kallingai manung da May 3rd numita 4th da 1 day ahan manumit ani suba numit ahum suba numit adai da thokiba dudi suddenly madudi kainom da laksan bangam hawdaba thawdom da thokreba madugi matung da sum tapna ngasagi plan tawbagi mong da ekhoi mihat hatorpa si sugumba sidi yamna plan namada thawaina mastermind kharana yaurga tawra abra suddenly kaigumbam dagi suddenly theng na badana taga nomai kap na bada na taga na madu accidentally haiba natte yamna ing tapna cold blooded oina tawra agadi masidi isam samba mihat ni haina lofam thokteba isam samba mihat natte haina leirba sida phawba khoi nuksijarba lamdam sigi ruling gi honorable MLA nipu marina ningai dana leithuagadi Manipur kanana kangani Manipur kanan kangani nakhoi na tumina ningai da leithuagadi nakhoi gi responsibility si aduki matik laude nakhoi yamna neglect nakhoi na yamna nakhoi sarkar semna ngai gi popular government semani ngasi mak media da ngasi Nahan date 21 da mi halaga ngasi 20 ga 3 sida aikoi popular government ma athuba matam da lani na haiba ngami bado adumbe mak na khoi wa khalon do aduna takpadi na khoi Manipur praja kanbada priority laite na khoi chaukri kanbada priority lai aduna napunji chupa chaukri suphang ek phangrana napunji chupa MLA minister simsar du oiba phangrana manga suno na khoi haina Manipur praja na choi da ki sap to ai hangai lete siri be mung du ki machin mano mama pa singi mit ki pido lem na khak mangoi mit ki pido ai khoi gi yek na ba si kana no ai na khan ba tar ga di ai khoi bu lu sing ga doi me na ai khoi gi elected member sing ai khoi gi yek na bu era ba matam oi re khoi yek na ba se mi top ta khudom bi thin bai matam oi dre within our constituency within our ai khoi elected member sing ai khoi gi elected member sing na gas late tab da gi khoi elected member sing na ma khoi gi
chokri khak sen ngai hona badagi ngasi aikoi gi chinnaw kya se nong gi miatina hator pani ana aikoi gi yekna ba se aikoi mitop ta thinbai matam natre aikoi gi elected members singda mikap tholaga makoina makoina lusing bangam dragana aikoi gi achauba praja singi thamoi sengna miyam gi thok toba thamoi sengba praja gi mute kaya na thoga gane apunba ware ama hapta kangjibung do gera karai deno achauba mafam amdane thangwaiban thau ground do phamchira phammaga aikoi kaidok sige aikoi manipur gi future se aikoi gi mla sing aikoi gi ruling mla majority mla sing da asa tawtre aikoi gi future kaidok sige haina ne yes very organization magi tongan ba mod khenaba thaduga aikoi punna maktang apun ware am lorga apun ba agitation nama democratic or agitation nama sanction laga india da phajana parama tambi hodragade aikoi khwaidigi laibak thiba jati ama state amu oigane hai Wazarabi Khan hawjik la iba wahang shima khogi thoiba sumlaba hek law and order se khara khajiktang hek phagat pa malak pagi mami ma khak lakpada sumaina unwanted issues hek thok pasina maram orakanda hawjik so khogi popular government CM basem da yang kanna charang nari ngai gi jerak asida masida Rishikanta gi thoiba sumlaba thodok sina mo masida government Semhandanaba Thourangla hairi adugi wahang ma khang ne ja sida lai bese masida khogi hairiba khogi mayang lambam Rishikanta na mahaki chali bese magi personal kenoda chatpo oirangadra haina dikhale adumakpu matam jam sangna leirakpanina sumaina khogi maitai macha ama sumaina tawraga leire khole habagi pawam di lamgani adumakpu madu phangwadagi thoningdaba thodokse thokpaba ti oigani adubu thodokse thobani na hauji government Semhandanabagi question semba ngamdanabagi question ama kaksu Wazarabi Khan laiba masida popular government ama February tang haidi 26 January boki mamangda semdabagi aduga February tang taragani thoipawgi manungda semdabagi sumaina leiringai jarek sida popular government ama seme haina khallaga su Wazarabi Khan akogi chief minister dunadi aduga BJP lengakna di hojik lairiba khogi conflict sigi warusin amadi purakpa ngamgani habgi thajaba mamisu yam samna leiba simakna su aduma masida popular government ama sembagi mahut president rule si chahi phagraba matung nongni president rule lautho e harkanda amuk nauna thamjannaba adugumbagi policy su yawrabra habagi question ju miyamna su dum hangi sigi matang sida Wazarabi Khan gi moti kari kamain thambiningi ja hauji India government na mai Manipur da thamiba president rule gi wahan thoksi karino mayam si gyan ta de khoi Manipur khakta na te atopa state sing de su India government na hauji India da paliba government India government na sina makoi si karai de no ma makoi praja gi apamba praja gi wakhan zone ne yaw jo tamo sound to kita lei thabi sound tar ngawja tamo sound to mobile sound tar ana atop state sing de so masi shanti purak ngai gi khongjang je hauji India da 2014 dagi till date karamba state da violence matam sana control to khiba karamba state da any thoning daba thokdo kanglup masen gi marakta thokpa matam da shanti yoina loisan gi ba peaceful loisan ba se ubo wagane aduda amaka atop state even magi state oiba prime minister Narendra Modi gi horok phum oiba Gujarat ta thokpa ganda di thuna loisan le magi state ta mana matam da mara lenga pairing e matam magi state ki concern adu hojik Manipur gi lakpa chapter sida Manipur si magi miyeng da tongana kitang tamthiba nataga tathiba nataga na thoksadaba nataga usittaba miyeng ama oibra haina khalle India ki president Manipur da lambagi full kari peaceful kari shanti la aina logada ki prime minister honorable prime minister Modi la ambagi home minister la ambagi kari hada thakra sigi manung da pyar manung sida khrani mamang dani ne bom pokhaidana bom na mi pandana soido adu investigation kara yokrage kari dokrage kanana chingnaba kana pharage
Housing around hand that 21 the Toiba, Mayang Langbam, Rishikanta, Elias Ginmin Hang. Say he couldn't come up and cut the river. How I bum never. Mahana Mapama, mother, Manipuri Mapama Manev. Whether it may be in any district, hill district, or any way just know. Manipuri Masana, Manipuri Mapama, mother labor matamda. Hoi, Kaigamatanja. Class some of violence, some lady Haidna, Madu something Lona kind of later me, Hina, Madu sing never no white of a lerga so Fazana law enforcing agency Singi Kutanga, state government lady, central government, central force lady, Makoki Kutanga, XYZ, a Malay me, what say, Magi Kangasanaba, Natagamagi Nuxinaja, Magi Nupi, I do the lamaba, even Mamana Bigidorso, later me, what say. Magi the Mukta verification, not a gun, the car labor, the view, the acquaintance signal, Hargaso, authority the Sinavio. How did say he own Parkadova, violence, Santi Puriena, Soda, Santi Angelan Bioena, not a gonna Santi prayer to Mika Honoriva. I do a Kankangodana. Tam Tiva Monda. Yam Tam Tiva. Minum sees a chat and Pow out of a man Monda. Me and Punsi, Mamma later a canvatar gadi. Could Manipur come I nova? Curry has cried the curry has a doinova. Pusher the shoe, Adumba Mihatina, Haliba Mihat Pacambusing dog. Makois is somewhere it happens across another area. Makoila Pomatum the Mina, Prasana Curry Kangani. Masidi community one at them. Sugumbatam thief, ekase, terrorist ki. एक कोई भैयाबा टेरर की थावों भैयाबा मिहातिने कुबांग कुनम न फूबदगी नतग कईगुम्बमा पनिशमेंट नि हाइदना काउब थिनब कईगुम्बमा तौबदि हेंजनगिदन सोइबदगी मदु सिखिबनि हारगदि तोंगान बमा अदु नतबना तमथिना हालगे हाइना हाट पटारगदि महाक हौजिकी XYZ मीदुना मखोइगी मायक्ट करी काइब तौरंगे Magna Makoy missing, Mihan Punta Rombra, not the gonna Makoy de Kaigumba, Landa, attack of Munta Rombra. Me and Makana, a top of Kulum the Sangaga, a duba crime to Wangum with Sunate, a do with Targadi. Putting Nuxinian Nuxina would Hadu Pirakadam never. Kaigina, goodwill Miss Salamas have got payab never. I call you Ningonama, Nana Nuxirena, I call you Ningon Gidamta, yes, Nanga, Nangi Punchido. Hingba siba lan marak ne haiba sida madu kaw thoga nangi nuksi beida mukta lakpa se nangi namak thagatli tabu situation si pura normal si kitang wal ibana good mission amoina nahak se nangi naram nataga nangi imung manungi midai khoi sinajage police ki thudoiro paramilitary thudoiro sinage aduga nahna matung lakpa targa su lakke heragadi kaigumba normal si la akana nataga na concern formalities are the chachi, Aduna Tagadi Haigadam. How did Yengoba community de Pantragaso? I don't know about community to Swandaso, Belly the Sumaim Palaga labor, Coktongam lay. Yes. How did lay lives in Jazzy? Yes, very true. Come I lay. Matam Madu the Iran Manung the talk, even a talk here, Adubu, Iran sin normal Siama, La Haina lay Rabanina, Masi, Apian Penda Kundok Narga, lay Minarim name. Makoy Ningon, I coigim Rakta. Yes. Adu Batargadi, Kajitang Muibaki, Minungsi, Nesser's confirmed toy, Masidi, act of terror, act of terrorism, Masidi, Masida to Mini Yang, a lady bar, Mr. Governor. What is your role? You should not only condemn the incident, but you have to take off. Prompt necessary legal action against those terror groups or any involved, any criminals. Why you are still silent? Only rewarding the compensation exercise, it is nothing. It should not be bargained. Miyoi punsi sibu paisaga bargain tawgena ngasi newspaper da horeba some 10 lakhs pirgena. Paisa dun migi thamoi leba migi punsi halan bangam godraba. Yes, 10 lakhs aduki question na tema. 10 lakhs pido rega ina prasada public high pase sips live thi bane
मथौदुदी लेखिदब इमुंगदुगी मीदुगी इमुंग मनुंग मरी मता मरुप मपांग म्याम पांबदुदी कनानो हाइबा मतमदा मदुदा तमथीबा एक अमा चट्थरिबा कल्प्रिट्सिंग अदुगी मर्डर तौरिबा मिसिंग दो अदु फारगा लोगी मतुंगिना दंदी पीबदुने पांगदोइसे अदुदि नत्रना सोंदा अदु तौरे अदा तौरे सिदी अदुना अखोइना लाइने पोट सिदी हौजिक Union Home Minister की attention nama yam athuba matam the guy for them. Ekoi is a national political party from our side also from our Indian National Congress also we strongly condemn the act of killing one Mayang Langbam Rishikanta on 21st January 2020. That too also on the day of statehood day of Manipur. Yes. Mr. Home Minister ki kind attention is very much necessary. Home Minister Amit Shah, he should not be kept in silent mode. Honorable Prime Minister also. Makoi ki mana kong da ekoi yohunmam sange. National media singda ekoi national media singa tied up tong nerga. Sugumba thaudok sida tuminna sumle raga Home Minister Prime Minister na even if such type of incident is happen in Gujarat or somewhere UP or somewhere in Rajasthan. Will you sit silently? Will you keep mum? The Honorable Home Minister Amit Shah. Ekoi hangninge ba. Nang tumin lay gadra ba. Leiro. Atudi Manipur da lay risi. Show the praja miyam miyang dana. President nun tauraga so ekoi shanti langai honari. Show the nanga si amaka BJP ki MLA senior MLA nanga si hari. Ekoi haujik. State asida athuba matamda popular government ama la ani haibe thazaba laiye ngasigi paper ai still karino baman hiding ibert BJP ki MLA sina hiding isi shondana nahan 21 statehood day dana tam thiba mihana mathoga shondana popular government la kera la oigera that is another thing atu tongan bamne ba but ekhoina pamis there any kind of merciless killing Minungsi yautan mihatin hat khuding magse irrespective of any community adugi chungdu jat bijat ki wana tana mihatin hat mi sing do madu hana athuba matam da faraga dandi piba du neba haujengo police na thigali FIR sale phani khotkani laigani adugumro mafam aduda haujok jikta clue faba ngamdragadi evidence mankini khraler ga dum mihat pa media xyz ama puthorakani khraler ga madu maralemte chena malalam de ne kona thadokini ekoi incident me ama thengai mamangda thengai SDO ga driver ga hat khibai mi singda maran phangibro ba mi sing khairamban bazar da ifobong hat kiba Rabina Sanjit ki phobanga si Maran later na Khwarman Bazaar lemni. Khwarman Bazaar da nungthin pobo to thoki bada. Adu orgadi somewhere in a remote place if it happens and video footage kai evidence haujik matam ja phanghodra gadi video footage puthoga tehalka na puthoraga adu da phoba Maran later na tharu khrim ne ngasi. Ifong phona Khwarman Bazaar da single level sid leirabani na Manipur gi investigating authority or police department so came to mapangal helamoro kaigino hai matamda haujik valley gi policing si haujik ki mafam da sanga thijan bangam guna no sangaroi ngamdre sanghamdre ya government no madu sab sab security pirga no sangadamni haina sanghamdre central gi agency ma thijan bi no myam demand tawri suppose NIA ne thijan bada matam kam sung kuin changani NIA ne thijan ba matam da matam sang ngai manung da last di khraler kan da di irang si nim thare adu to re ha kan da goodwill mission ma torga song ki ba hana ki ba ama so ma su tumina tok thok nar si forgive and forget ina nakalani ma haina khra tumin tok thok khra gadi praja gi di MLA sing gi di mantri mandon chief minister oi hogani aduga siribi imung du gi di asiba mitana mangji haina haigane ba aduna kaidong ngai da masi act of terrorism act of terrorist se masidi ekoi khuding mun condemn to phom toi aduga ekoi na hauji ekoi haigadab se center gi leader singna aduga Manipur gi governor si yam hai singba mi amni haina ariba senior IAS officer amni hai aduga even masi Jammu Kashmir ma set ahum thok na thugai gi da so thodang lo ba mani hai masi magi matam dani hai tabu
Manipur ki matang da mana tumilation base Manipur ki puri governor si center ki home minister ki prime minister ki yaningai mabuk pe ngai gi moi wakhalon chalibra natragana mana mapangan thokna tawba ngamdabaira natragana governor ki office da phamiba officer sing secretary leiba mayam sinane chap chaba proper guide ama mangonda pibidra bra kainom tawre na ekhoi governor si chumaron thonba sangi aduga mi hatpa missing athuba matam da fan ba sangi aduga ekhoi gi sarkar semge that is another thing we are not concerned about that ekhoi mari leina de mado ekhoi gi mi hatpa mi hana dan dpu haiba sa masi ekhoi athuba da ekhoi demand tawe. Okay, thank you very much. Thakachari. Ozarabi hojik se akoi peace si restore to basi ngambagi thaza basi yam name na leir. Du taragadi hojik si miyam na haina basi leir ba peace restore to bangam daba conflict thoi basi gi pra design si government of India na tawgre masida architect ama yauri design si moina loin tawgre ne ha basi miyam na yam toina di haina ba toina haina ga su si gi solution si di purak ba sungam ngam daba Thoi base kogi nagaga mitei gi nagaga cookie gi hojik mitei ga cookie gi conflict se thoi edu taragadi tongan ba furu kuntra mari kuntra mangana khundaraga lei basi umma mafamam sida masi peace restore to ge hai taragadi lei ba kogi legislature bo oiro akoi community khuding maki kogi common interest amada accept to ba ya ba karigumba ma tangai phadana changsin basu mathau tar bra hai bagi wahang amaga su lai Oza sing matang dadi kari kamain thambini. Kogi hojik laiba situation sida moi ruling gi majority MLA sina sakar semagani semakadore athu matam semakani ese sum haidana still ngasi bo aije makoi thoiba thogok sida masi serious hoina Lauragadi, Madugi, Sakar Semge, Semani, two Matam, the popular government la, Nigaisi. Not tongue high but took two aga. Akoigi, ruling MLA. Some of the Nifuma relays. Nifuma rini moja. A tope taraduma. Yes. Kaidokra. Moy Nifuma Rishimanuda MLA Mangata di Sangune. MLA Mangaka Tangchanga governor da. Kaino noise. Governor na President Rungi, Governor na Sason to Matam Sida, Sumaina Sumihami Pul, left of Bataragadi, a quick Edo have no. A quick Manipur da, a quick Emilio in Labaki career Talege, a quick. Tritanama di Tona. Governor na Saibun Bar Poor Tanner Kadra. Yamna Shon Matu Shona, Emily Wigadi Shopudi, Emily Wigavida to Minadum. Later so ya break Kalida. Manipur Nuxi Mele Simasing Yamam do Mantre, Hojiki labor present Hanagi Nateko, Kona Lapishu Nateko, Hojik labor present MLA sing majority Wapung Pana labor. In a majority high share to the majority in the government Shembangam Bagi. Plus majority party aduna India the government Salibagi Hibanico. Majority dubu NTU in the table. Makoigi step amana, Makoigi, Wahayamna, Home Minister, Prime Minister, Makuk Sagadam name. You popular government, Shemani, out and delete a question, Dori. Aduagaina. Chikimatang, Jisu, delete Saluna, Kagis and come there. Tankuna, Twitters, my tway. Nongan Baga, Governor the Hibanga Mo, Sango, Matoida, Kunitoida. Nasi Kulum Deda, Indiagi Prime Minister. Kay no to ise home minister de salaga moi MLA tarakun salaga sumaina nade lai khidrba isai nausi Rishikanta si makhoi gi khwaidagi naknaba imung manung mari mata oira magadi MLA sing sit tuminna leiba ngamgadraba adudi natabida makhoi gi hojik phau du chawthok nai ge May 3, 2020 ga 3 daina ngasi phauba Siriba, Soiba, Mayumla, Generariba, Sigissingsi, MLA Minister Simsir, Amatagi Imunung Marimata, Oibe, Yaudi, Habido Masina, Adugi, Adu Oiberaba, Nasi, Makoina Seraswin Lodabasi. Aduna, Makoina Tomina Sida, like Tuaga, Sumnagi, statement, Ama Kabarda, condemned Towiga and Hiraga, Tumina,
खुद पुंजलगा युमदा फमगा लेबनदी याब नतेब ngong sanction ga damne ba governor gi bangloda ras babanda delhi da prime minister office nga kaino no into je ekoi ji phagira sanari je amangna assam gi kaino gi matung da haire kani bihar gi election matung da government semgo ne muk tawre amangna adui tawre amangna hoji assam gi mangai lere assam da guwahati da mukau delhi da mukau question je na ekoi chi Miro na tagana mi man ba jibara khoi no ina tito shikari no haina adu ki gas samadi lebi u kai dorge ne adu manipur praja so khoi manipur praja na ne chap chaba para tambi rakte adu na manipur praja bu usitta bane hello manipur praja se ngai ki da makta khoi gi mla singna खुपाई सेन की टाइप ता एमएलए खरना मणिपुर प्रजा से सेक्शन खराम न मागी वाकर माई वाकर इन थम गिबन ने एमएलए सिंग द कैम बो हाइबंग हमदब्रा मदुगी पॉलिसी म तौरब्रा हाइना खंदब ngमोय मणिपुर प्रजा कोई सुम पंगजरग लेबगी अर्थति लेते न खले मणिपुर प्रजा से आई की केंद्र की एमएलए ओइकेरा म तौकेरा मदु तोकथोगा मणिपुर कंदे यादि हाइब लाखपता अरगदे ए सिगे थौलोक सिदी हानगी इरांग मनुंग yang kallingai manung da May 3rd numita 4th da 1 day ahan manumit ani shuba numit ahum shuba numit adai da thoki ba dudi suddenly madudi kainom da laksan bangam hauda ba thogdom da thokre ba madugi matung da sum tapna ngasai plan tawagi mong da ikoi mihat hator pa se sugumba sidi yamna plan namada thawaina mastermind kharana yaur tawra abra suddenly kaigum dagi suddenly theng na badana taga nomai kap na bada na taga na madu accidentally haiba natte yamna ing tapna cold blooded oina tawra agadi masidi isam samba mihat ni haina lofam thokte ba isam samba mihat natte haina leirba sida phawba khoigi नुक्सीजरबा लमदम सिगी रूलिंग की ऑनरेबल एमएलए निफू मरीना निगाई दन लेथुगदी मणिपुर कनाना कनगनी मणिपुर कनान कनगनी नखोई न तुमिना निगाई द लेथुगदी नखोई की रिस्पांसिबिलिटी सी अदुकी मटिक लौदे नखोई यामना नेग्लेक्ट नखोईना यामना नखोई सरकार सेमनगाई की पॉपुलर गवर्नमेंट सेमनी ngasi mak media da ngasi Nan date 21 da mi halaga ngasi 20 ga 3 sida aikoi popular government ma athuba matam da lani na haiba ngami bado adumbe mak na khoi wa khalon do aduna takpadi na khoi manipur praja kanbada priority laite na khoi chaukri kanbada priority lai aduna napunji chupa chaukri suphang ek phangrana napunji chupa mla minister simser du oiba phangrana manga suno na khoi haina manipur praja na Soy na ki sharp tawro ay hangai lete. Siri be mung du ki machin manaw mama papa singi mit ki pido lem na khak mangoy. Mit ki pido ai khoi gi yek na ba si kana no ai na khan ba tar ga de ai khoi bu lu sing ga doi me na ai khoi gi elected member sing ai khoi gi yek na bu era ba matam oi re. Khoi yek na ba se mi top ta khudom bi thin bai matam oi dre within our constituency within our ai khoi elected member sing ai khoi gi elected member sing na gas lai tab da gi khoi elected member singna makhoi gi chaukri khak sen ngai hona badagi ngasi ai khoi gi chinnaw kya sa nom gi miatina hator pani na ai khoi gi yekna ba sa ai khoi mitop ta thin bai matam natre ai khoi gi elected member singda mikap tholaga makhoi na ai khoi na lusing bangam draga na ai khoi gi achauba praja singi thamoi sengna miyam gi thok toba thamoi sengba praja gi mute kya na thoga gane apunba ware ama hapta kangjibung do gera karai dano achauba mafam amdane thangwaiban thau ground of phamchira phamga ekoi kai dog sige ekoi manipur gi future se ekoi gi mla sing ekoi gi ruling mla majority mla sing da asa tawtre ekoi gi future kai dog sige haina ne yes very organization magi tongan ba mod khena ba thadu ga ekoi punna maktang apun ware am lorga apun ba agitation nama democratic or agitation nama sanction laga india da Fajana parama tambi hodragade aikoi khwaidagi laibak thiba jati ama state amu oigane have to hide tension. Thank you. Okay, thank you very much Thagachari.